अफावबा मी अमखकना यामना फजबा वफम अमखक हाइबिरम लई हौरिबा असाटपा लई अदुफाव मसाना मथंगी अयुक्ता करंबा लाइसंगदा चटकदौरिबनो नत्रगना असीबा फुंफम मंगदा चटकदौरिब्रा हाइबा फाव मसाना खंगजदे हाइन हाइबिरमी अदुननी मिकुप खुदिंग नुंगाइबियु नोकपियु ताइबुंग पानसिदा यामना टॉप टॉपा मी अमा ओइनबा होटनाबियु हाइरिबासे अहानबमक्तदा मयामबु तरामना ओक्चरी ngasisu yamna fajaba wari macha amatang puduna lakchari loiba phaw taminase masigi wari ase America da laiba couple amakhakki wari ni matai manaw ani gi relation se yamna phaba oide haibadi khatna chainaba yamna toina thokalli asumna tatna khatna chainaba na maram oraga matai manaw ani se kaina bagi wafum phawba yoksannare asengbo oina kaina bagi wafum lakpadadi nupa aduna nupi aduda certain amount haibadi akaknaba paisa khara nupi aduda nupa aduna piba mathau tarami asumna nupa aduna nupi aduda magi araiba paisa adudagi hairiba akaknaba amount ado loina pithokre aduga magi nupi ado kaina thokre matam adudadi nupa aduna mahaki account da paisa kayam leiribano haidana yengbu matam dadi sumnagi dollar 100 khak lemba thengnaki dollar 100 khak nadi kaidaruni nupa do khanbada awabu oiki gyan thokidre mahakna handuna haukiba punchibu yenglubada yamna nungaina lelakhide mahaki relation chu kaikre mahaki nupi chu chatkhre paisa da yenglagasu supnagi dollar 100 khak leiri pumnamak loikhre asa amata leitre asumna khanduna leiringai asida atopa wakal ama mo khalai masigi taibang panchida hingludana kaidaruni sikhibna fareda haidana amuk khalai tanjaduda wakal ama muk khalai fare sigadabsu leire adubu sidringa sida lemhoriba dollar 100 se enjoy tawthoklaga kadaidano hundoklaga sigrage haina khalle masigi matungdagi di nupa ado manak nakpa casino amada chatle aduga juar sanaraga arima paisa do enjoy tawtholurage haiduna chatle casino gi mafam adu yobudadi mi mayam ama line leptuna queue de leinarami asumna mahak sungaiba aduda yauduna leptuna leiringaida manakta newspaper khara leibado ubada ama phat lokhatlaga paaba hawi matam aduda headline amada thengnai achoba gold mine tawpham kom ama sarkarna lilam tawri haibadi auction tawri haiduna iramki mafam su manak adudani yamna lapa mafam natte aduga piriba date adusu numit adumaktadani hawudabsu ikui kuidre madu parubudagi nupa aduna khalli juar da paisa hundokadaba saruk afaba amada hundokpana phai yamna unique oiba thabak ama toromge haiduna khanbadagi nupa adu khudakta gold mine tawfam aduda chatle mahakna mafam adu yobu matamdadi mafam aduda kana amata lakpu ude asengbadi sarkarna lilam tawriba kom ase sana leramgadra haiduna tawrubane adubu sana amata phangdabadagi auction lauthorapane mi kana amata laktabadagi kom ado nupa aduna dollar 100 khaktada laure sarkarna mangonda yole mahakna khalli laibak chang yengba haibaduni karigumba khara tawduna yengba matamda sana phangle fare aduga phangdragana kom asida chongthaduna siragi haiduna lepli tanja aduda kom tawba sinmi amakhak laklaga hairei aise pung manga faw kom tawbagi paisa phangle haujikti kom asigi mapu haibado nahangna oirabanina nahangna haibaduni tawgadoribase haiduna hairei nupa aduna hai haujikse supnagi pung ani tang tabata ngairi phare nangsu paisa phanglabanina khara tawraga yenglasi haiduna tawba hawhalli angakpa taibung mapugi khusil haibaduni supnagi mafam amada fit ahumtang tawthabada achouba sana ama phangle sana adu phangbadagidi nupa adu yamna haraure asumna madudagidi asum tawduna sana kaya phangle matam kharagi tungdadi nupa adu paisa paiba millionaire haibadu oikre nongma nupa amakhakna mangonda wang amakha hange hingba haibasiga siba haibasiga anigi marakta leiriba khenaba se karino haidana hange nupa aduna hai supnagi fit ahum kaktani haidana khomi wari se atenba wari amakhakne adubu masina piriba lesson de yamna chawi yamna thuna decision lawruidabani matam khara settle tawba ngaigedabani kanana khangba taibung mapuna atopa afaba adomgi plan ama torom labade
अदुना अवाब कया तारबसु तुमिन्ना मतम खरा लेगदबने सेटल तहनगदबने पुम्नमक मपुना अराइबो ओहलकने मिकुप खुदिंग नुंगाइबियु ngasi hariba sida hingbiu matang asida loijare mutangi wari amuk ngaiminase